Chaokhatpa khunnai shemge hairabadi aphaba yum amadi aphaba school ge tangai phadaba lei haina Wangkhei Assembly constituency ge MLA Thangjam Arunkumar na phongdorakli wafam ase ngasi preschool amadi daycare gi khudong chaba piriba kaisampat leimazam lekai da leiba bubble beats ge pulse 2022 haina mingthonduna Imphal gi classic hotel da pangthokiba manga suba annual day function da MLA Arunkumar na phongdokibane TZ Higher Secondary School की हानगी प्रिंसिपल अमसों बबल बीट एजुकेशनल ट्रस्ट के प्रेसिडेंट डॉक्टर आर.के. प्रमोदिनी अमदे मणिपुर स्टेट कमीशन फॉर वुमेन की हानगी चेयरपर्सन डॉक्टर विनोता मैना म्याउना पांगथोकिबा थौरम अदुदा MLA अरुणकुमार हाई अंगांग सिंह इहान हानबा स्कूल दे युमनी हाइनरिबनी युमगी अहल लमन सिंहदगी तमलकपा थक्सिखासी अमसों स्कूल दगी फंगलकपा महै मसिंगी मंगाल अदुना अंगांग अदुगी पुनसी लेपकदौरिबनी मतमना पुरकपा अहोंबगी मतुंग इना ममा मपा ओइबा सिंगना अंगांग सेनबगी मचरसे महौसागा मानद्रे थबक इनखान चिंगनाबना मरम ओइरगा युमदगी ताकपी तंबीबा होगदबा पुमनमक इंस्टीट्यूशन सिंगदा सिनाथोखरे अफबा चिंजाक थोंग थाक्तुना पिजबगी महूद फास्ट फूडना महूद सिनख्रे ममा मपा ओइबा सिंगना ngaihak कोमनबनी हाइदुना अंगांग सिंगदा मोबाइल फोन अमा पीरगा लहनखिबा सिना ममा मपा अमसों अंगांग सिंगगी मरक्ता लैनगदबा मरी अदो नोमनोमगी लाक्तोरक्ली अंगांग अमा सेंबा हाइबसे स्कूल की ओजा खक्तदा इंथोकपा चुमलोय ममा मपा ओइबा सिंगिसु अचौबा थौदांग लै अंगांग सिंगिदमा ngaihak matam kaithokpana angang adugi tungi laibak lepada अचौबा इनोट अमा सोइदना पीगने हाइना MLA Arunkumar na makatana phongdokhe angang semba kanda aikoina oja singda natraga tonganba institution amada loina sina thokragadi mama mapa singa macha singa gi oiba relation se yam mangthrakani aduna mama mapa singna su angang singse aikoina haina balai school starts from home maina you school life se yum dagi haure na adu mama mapa singna yum dagi taxi khasi dagi khangdi mama mapa singa relation singa adu phajana sagala kanda di adu school da education gi mangalu phanga kanda di khoi aphaba ngang aphaba macha aphaba citizen am oire kadoni adu mama mapa singna sam rolowi aphaba school aphaba yum ani se pulla kanda nga aphaba oire kadose adu ngasi gi aina appeal tawjin ngasi aphaba samaj sama semge hai taragadi aphaba mama mapa darkar lai aphaba school darkar lai pikliba angang singna utpa cultural program kya yauna pangthokiba thoram aduda bubble beats ki founder nisarani R.K. na hai ngasi pangthokliba thoram ase chahi mari lab luraba matung da pangthokpane COVID-19 laichan maram oraga chahi ani bubble beats ki thabak thoram amata pangthokpa ngamkhide COVID-19 laichat ki aruba tanfam aduda angang sing ka manung dagi mapan thogandana thamkiba tangkak ado pungning da nusiba phauke mahosagi nungaiba marakta angang singna maning tamna chen chongba phanghankidaba adugumba tanjado matungda amok hanna laktaba oirsano bubble beats na hose angang singda piriba preschool daycare amade nanny care gi khudong chaba singa sigi mathakta tonga tonga ro makhal gi ahenba khudong chaba kya su athubada pinaba khonari hainaso nisarani R.K. na makata ke Bubble Beats will see more service offerings in childcare in the near future with a clear vision to provide early childhood education and providing services like after-school classes for art and craft, music, dance, language, private tutoring services. These are some of the initiatives that we plan to do in the near future.